mayambu ahana maktada warina chunggi maikidigi ikok no na taram no ukshari ekhona ngasisu miyam gi damakta amukana puduna lakshari ekhona thajarak puwarida nanaw milang season 2 gi marisuba tangka ngasi ga taksidana warisina kari kamdori bahabado mayam pun namuna wari asi amukun taminasi tabirasi nanaw milang season 2 gi marisuba tangka ngarang gi tangka dugi losilak matamda marai ba khoraba mitam ani sina lekta bibi yengduna makhoi ani ba kanbina ba ngakpina ba yamna toina khurumjirakpa amadi makhoi ani na nando amadi sumilagi ming parna matam basida lekta bise ngaktang di manglaga laikirami karigi damak manglibana haiba matam basida nando amadi sumila haiba mingase mangona takhibugum khangkhibugum kariguma khara phawbadagi mangna sumna manglaga laibani migup kharagi matungdadi makhoi ani gi saktam masibu yamna munna yenglabatung lektabin hari mingado aina khangkhibugum aina takhibugum tawe makhoi ani do kana kana no nando amadi sumila haribse kana kana no masiki mingase ai hana takhibugum tawre lektabin adum na wahira kamatam masitadi hojiki mitamani ese amaki hena makhoi ani se kibana kaino matawre kirwiki maram mase nupi macha asina lighting maram dabu oiro kariguma maram dabu oiro loina khangba loina haibigi mong mato mu oibsida makhoi ni hena kibani thawai pandaba mitamani sida ahiba maibaki matengna thawai hapjinduna makhoi ani da thona kaya ma piduna mahi yamna haire khudimasi ngasi ngamlani khanduna mafam masida lakibani adubu lektabigi manak yoba matamdadi khudimasi ngado ariyamba taba lektabina makhoi khudimasi ngase maithiba pibagi mato mu oirakpasida hena kibani ani ase amaga munamani yengraba tungda walan kari matanga khidre nando amati sumilagi matang dasu makhoina haidokide karigidama haidoktribno makhoi ani na haidok pukirami nupi asig matik mathona ase asuki matik kanmana maram moraga nando amati sumila asidi yamna chamba mi ngaktani makhoi ani gi maramda hairubu tarabadi makhoi ani busu awaba khudong thiba tahangini habigi wakhanduna haidoktabani makhoi ani na khangde haduna manga ase numlami lektabin hari seng hayo makhoi ani gi mingase ai hanana takre makhoi gi lefam kadai dano engunda ta u haduna ngarang ngangduna hangi adubu mitam ani asina haidu haibi yadre makhoi ani na haidok trabada angang oidibi lektabin hari fare nakhoi ani na aigi pakuma chipidre nakhoi ani na ta o haibi yadre adubu nakhoi ani budi aina tarai ne kathado oi akhoi gi yumasibu awaba khudong thiba tanaba amaibagi mateng pangduna nakhoi na phattaba thorang kaya ama tawbagi madugi pholona nakhoi anibu aina phajilaka thamgani masigi wasina ani ase hena kirami masidagi lekthabina makhoi ani se magi makul aduna ta paikhre aduga pur kalai mafam chana kana uroidaba kana khangloidaba mafam amada mana thami mamana mapana khangdanaba chawraba inkolasi asom matai amada mana puduna thammani thori macha ma lawre aduga punsilaga thami nakhoi ani mafam masidagi lengba yaroi chatpasu yaroi karigumba aina hariba wasibu yadaduna nabani na lona chakhiba taraba chenba taraba ai kayam sathi ai gi matik mai kayam kalli habse nakhoi ani na khanglakani nakhoi ani na ai gi wasibu taba tarabade nabani ba aina soidana maki thadokani ai ima pabung tumle aina kuina mapalsida leba yaroi nabani mafam masidagi lengba yaroi haduna lekthabina makhoi ani bu yamna chekshina wa hiramlaga hojikti yumna chalaktuna mama mapana udana ba khangdana ba karimata tawdaba saduna mahakse tumina tumlaga laikhirami phamung asida logna hithaduna mamada konsili wakhaldi yamna nungaijare mamana amadi mapana kirib khudimusingado koklagani awaba khudimusingado su faragani habigi wakhalda mana nungaijabani mana haraujabani somdana thawai hingna pchelakhiba sor thabe holiba amaibase magi yummudu yorare yummasi yoba matam masida mahakse hena supakhali hena sukirari kari matawno amakta thokta mo matawni handak tholibase ish sibu siramnida awaba taramnida nungtilgi matamduda aina lai khurumge tawringai matai manawani duna harakib wasing aina thoksa wasakidabani engonda usate habig matagum aina thaba khara tawrubani adubu makhoi anidi engonda gi hena kalba mahi kayam parim libo ere yo khudong thiba taramnida khayik ngaida aibu jairamnida wakhalasi khanna masasi pakhatpana suma sasi nikle
ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯊꯥꯗꯣꯛꯈꯤꯕ ꯃꯤꯇꯝ ꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯏꯊꯪ ꯉꯥꯛꯁꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯤꯇꯝ ꯑꯅꯤ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯥꯅ ꯀꯧꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯃꯥꯅ ꯐꯅ ꯀꯧꯔꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯩ ꯀꯟꯅ ꯁꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯅꯕ ꯂꯩꯔꯣꯟꯁꯤꯡ ꯑꯗꯣ ꯀꯥꯝꯗꯨꯅ ꯂꯥꯛꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯁꯣꯜꯂꯤꯕꯁꯤꯕꯨ ꯆꯨꯝꯗ꯭ꯔꯕ꯭ꯔꯥꯅꯦ ꯑꯁ ꯇꯔꯪ ꯃꯂꯪ ꯑꯃ ꯇꯧꯔꯕ꯭ꯔꯥꯅꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯨꯕꯁꯤꯅ ꯑꯩꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯑꯃꯨꯛꯇꯒ ꯁꯣꯟꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯅ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯦ ꯑꯁ ꯌꯥꯗ꯭ꯔꯦꯅꯦ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯤꯛꯄꯅꯦ ꯐꯤꯔꯣꯜꯁꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ ꯊꯨꯟꯁꯤꯅꯁꯨ ꯃꯔꯣꯜ ꯑꯃ ꯅꯥꯕꯅꯦ ꯑꯃꯨꯛꯇꯒ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯜꯂꯤ ꯑꯗꯨꯕు ꯑꯁꯣꯝꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯅꯤ나 ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯣ ꯑꯩꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯍꯧꯔꯦꯗꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯔꯝꯂꯒꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯔꯝꯂꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯅ ꯍꯦꯛ ꯉꯥꯟꯕꯒ ꯍꯌꯦꯡꯗꯤ ꯑꯣꯖꯥ ꯅꯟꯗꯨ ꯑꯃꯗꯤ ꯑꯣꯖꯥ ꯁꯨꯃꯤꯂꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯔꯒ ꯇꯝꯂꯒꯦ ꯈꯪꯒꯅꯤ ꯑꯩꯉꯣꯟꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯂꯛꯄ ꯍꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯅꯕꯥꯅꯤꯕꯨꯁꯨ ꯑꯣꯖꯥ ꯅꯟꯗꯨ ꯑꯃꯗꯤ ꯑꯣꯖꯥ ꯁꯨꯃꯤꯂꯥꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯣ ꯐꯥꯖꯤꯜꯂꯨ ꯅꯪꯅ ꯉꯝꯕꯒꯤ ꯃꯇꯤꯛ ꯐꯥꯖꯤꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯕꯒꯤ ꯃꯇꯤꯛ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯦ ꯏꯁ ꯑꯩꯅ ꯉꯥꯡꯂꯤꯁꯤꯕꯨ ꯑꯃꯨꯛ ꯇꯥꯔꯝꯂꯗꯤ ꯀꯝꯗꯧꯕ ꯑꯃꯨꯛꯁꯨ ꯋꯥꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯀꯤꯖꯕꯗꯣ ꯃꯥꯅ ꯐꯥꯎꯔꯛꯏ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕꯒꯤ ꯃꯑꯣꯡꯗ ꯃꯥꯕꯨ ꯑꯣꯜꯂꯛꯈꯤꯕ ꯅꯩꯔꯛꯈꯤꯕꯁꯤꯅ ꯃꯥꯅ ꯄꯪꯀꯤꯗ ꯀꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯁꯣꯟꯖꯔꯝꯕ ꯇꯥꯔꯕꯁꯨ ꯃꯆꯤꯜ ꯑꯁꯤ ꯃꯥꯅ ꯃꯦꯟꯁꯤꯟꯖꯔꯒ ꯇꯥꯈꯤꯅꯤ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛꯁꯨ ꯀꯤꯅ ꯀꯦꯔꯨ ꯂꯣꯟꯅ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯈꯜꯂꯔꯣꯏ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯩ ꯐꯥꯊꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯦ ꯇꯨꯝꯊꯅꯕ ꯁꯦꯝ ꯁꯥꯔꯤ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯍꯟꯗꯛꯃꯛꯇꯤ ꯑꯃꯥꯏꯕ ꯑꯣꯏꯖꯩ ꯍꯥꯏꯔꯤꯕꯇꯅꯤ ꯃꯉꯣꯟꯗ ꯅꯩꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯆꯦꯛꯃꯣꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯂꯥꯛꯂꯕ꯭ꯔꯥ ꯃꯁꯥꯁꯦ ꯄꯅꯤꯛꯇ ꯅꯤꯛꯂꯤꯕꯅꯤ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯑꯃꯥꯏꯕꯁꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯅꯟꯗꯣ ꯑꯃꯗꯤ ꯁꯨꯃꯤꯂꯥꯕꯨ ꯎꯅꯕ ꯂꯥꯛꯏ ꯅꯟꯗꯣꯒꯤ ꯌꯨꯝꯂꯣꯝꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯁꯥꯡꯂꯕ ꯆꯍꯤ 19-19 ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯟꯗꯣ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯕꯨ ꯃꯆꯥꯅꯨꯄꯤ ꯁꯛꯅ ꯃꯥꯅ ꯌꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯔꯤꯕꯅ ꯅꯟꯗꯣꯒꯤ ꯃꯃꯥꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯃꯇꯝꯁꯨ ꯑꯣꯏꯔꯛꯄ ꯃꯃꯧ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯄꯥꯝꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯅꯟꯗꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯂꯥ ꯑꯁꯤꯇꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯟꯗꯣ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯅꯅꯥꯎ ꯄꯤꯂꯪꯒꯤ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯟꯗꯣ ꯑꯃꯗꯤ ꯁꯨꯃꯤꯂꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯝ ꯈꯨꯅꯨ ꯑꯗꯨꯅꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯍꯩ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯃꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯩ ꯐꯅ ꯍꯩꯔꯕꯁꯨ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯎꯠꯊꯣꯛꯇꯦ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯕꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯃꯥꯅ ꯑꯁꯨꯝꯅ ꯉꯝꯖꯕꯅꯤ ꯑꯗꯨꯒ ꯂꯝ ꯈꯨꯅꯨ ꯑꯗꯨꯗ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯩ ꯄꯤꯕꯤꯔꯝꯈꯤꯕ ꯀꯌꯥ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯉꯟꯅ ꯅꯟꯗꯣ ꯎꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯣ ꯑꯁꯤ ꯏꯪꯈꯣꯜꯗ ꯊꯕꯛꯈꯔ ꯁꯨꯔꯝꯕꯅꯤ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯅꯟꯗꯣꯕꯨ ꯎꯕꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯧꯔꯛꯏ ꯅꯟꯗꯣꯁꯨ ꯊꯕꯛ ꯁꯨꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯂꯤꯕꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯥꯅ ꯄꯥꯛꯊꯗꯨꯅ ꯍꯦꯛꯇ ꯈꯨꯔꯨꯝꯂꯛꯏ ꯑꯣꯖꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯂꯥꯎ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯑꯣꯖꯥ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯗꯤ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗꯦ ꯇꯨꯝꯕꯁꯨ ꯌꯥꯝꯅ ꯋꯥꯏ ꯁꯤꯅꯤꯡꯆꯤꯠꯇ ꯑꯣꯖꯥ ꯑꯩꯁꯤ ꯍꯤꯡꯍꯧꯔꯤꯕꯅꯤꯅꯦ ꯅꯣꯡꯗꯕꯨ ꯉꯥꯜꯂꯕꯗꯤ ꯈꯟꯗꯨꯅ ꯑꯣꯖꯥꯕꯨ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯒꯦ ꯑꯣꯖꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯈꯟꯗꯨꯅ ꯑꯩꯁꯦ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯆꯕꯅꯤ ꯑꯣꯖꯥꯒꯤ ꯊꯕꯛ ꯁꯨꯕꯁꯨ ꯀꯥꯏꯔꯗ꯭ꯔꯥ ꯑꯣꯖꯥ ꯂꯥꯎꯅꯦ ꯃꯪꯒꯣꯜꯗ ꯉꯥꯛꯇ ꯋꯥꯔꯤꯒꯗ ꯁꯥꯟꯅꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯪꯒꯣꯜꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯥꯈꯠꯂꯛꯏ ꯃꯪꯒꯣꯜ ꯌꯧꯔꯕꯗ ꯅꯟꯗꯣꯅ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯌꯥꯝꯅ ꯐꯤꯡꯅ ꯍꯦꯛꯇ ꯄꯥꯈꯠꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯑꯣꯖꯥ ꯃꯁꯤꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗ
ꯃꯤ ꯉꯝꯗꯕ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯨꯔꯨꯝꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯅ ꯏꯪꯈꯣꯜ ꯑꯃꯈꯛ ꯂꯩ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯩꯅ ꯈꯨꯔꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯄꯥꯝꯗꯦ ꯃꯁꯤꯗ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯆꯩꯔꯛꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯉꯤ ꯑꯩꯉꯣꯟꯗ ꯆꯤꯟ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯄꯦꯟꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯍꯩꯖꯕ ꯈꯔ ꯎꯠꯂꯒꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯔ ꯋꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯪꯂꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯍꯦꯛ ꯇꯧꯖꯔꯨꯔꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯁꯣꯟꯖꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯑꯣꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯃꯥꯏꯕꯕꯨ ꯎꯁꯤꯠꯇꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯕꯨ ꯑꯣꯖꯥ ꯍꯟꯗꯅ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯑꯗꯨꯅ ꯑꯩꯅ ꯐꯪꯂꯤꯕ ꯃꯇꯝ ꯑꯃ ꯑꯩꯅ ꯑꯣꯖꯥꯗꯒꯤ ꯅꯤꯖꯈꯤꯕ ꯑꯣꯖꯥꯅꯁꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯈꯤꯕ ꯃꯤꯇꯝ ꯑꯅꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯇꯦꯡ ꯄꯥꯡꯍꯟꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯍꯟꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯊꯥꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕ ꯐꯥꯎꯕ ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ ꯖꯂꯥꯝ ꯃꯦꯂꯥꯝ ꯁꯥꯏ ꯆꯤꯂꯤ ꯀꯤꯊꯤ ꯃꯤꯊꯤꯀꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯁꯥꯕꯖꯥꯠꯅꯤ ꯁꯂꯥꯛ ꯁꯥꯏ ꯄꯨꯡꯑꯣꯠ ꯑꯣꯠꯂꯦ ꯌꯦꯡꯉꯣ ꯑꯣꯖꯥ ꯗꯥꯛꯐꯝ ꯑꯃꯠꯇ ꯇꯥꯔꯝꯗꯕ ꯑꯩꯒꯤ ꯈꯨꯠ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯩꯒꯤ ꯐꯩꯒꯟ ꯊꯨꯟ ꯂꯣꯏꯔꯦ ꯗꯥꯛꯐꯝꯒꯤ ꯗꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯈꯦꯕꯥꯠꯈꯤꯕꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯀꯜꯂꯕ ꯃꯍꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯇꯦꯡꯕꯥꯛ ꯃꯔꯛ ꯑꯗꯨꯗ ꯂꯧꯔꯤ ꯃꯊꯛ ꯑꯗꯨꯗ ꯑꯩꯕꯨ ꯈꯣꯡꯗ ꯄꯥꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯊꯨꯜꯂꯁꯤꯅ ꯀꯦꯔꯦ ꯀꯦꯔꯦ ꯈꯦꯠꯍꯜꯂꯒ ꯄꯨꯕꯅꯦ ꯑꯣꯖꯥ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯇꯝ ꯑꯃ ꯑꯣꯖꯥꯅ ꯄꯤꯕꯤꯔꯛꯈꯤꯕ ꯃꯤꯇꯝ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯀꯜꯂꯕ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯐꯥꯍꯧꯔꯦ ꯑꯣꯖꯥ ꯈꯪꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯩ ꯍꯩꯕ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯣꯖꯥ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇꯤ ꯀꯟꯕꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯅꯟꯗꯣꯅ ꯀꯅꯥꯃꯛꯇꯗꯤ ꯑꯣꯏꯔꯤꯒꯕ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗꯁꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯂꯩꯈꯤꯕꯒꯤ ꯄꯥꯎꯁꯨ ꯑꯩꯅ ꯇꯥꯗꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯅ ꯈꯨꯜ ꯑꯅꯤ ꯑꯍꯨꯝ ꯂꯥꯜꯂꯒ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯗꯨꯒꯨꯝꯕꯒꯤ ꯄꯥꯎꯗꯤ ꯑꯩꯅ ꯈꯪꯕ ꯇꯥꯕ ꯂꯩꯇꯦ ꯅꯪꯃ ꯇꯁꯦꯡꯅꯃꯛ ꯈꯪꯂꯕ꯭ꯔꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯐꯖꯅ ꯑꯗꯨꯒꯨꯝꯕꯒꯤ ꯂꯥꯏ ꯇꯤꯟ ꯃꯔꯝꯗ ꯈꯪꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯊꯥꯖꯤꯜꯂꯨꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯊꯥꯖꯤꯟꯕꯅ ꯀꯣꯜꯂꯤꯅꯤ ꯄꯥꯏꯊꯣꯔꯛꯄꯗꯤ ꯍꯦꯜꯂꯤꯅꯤ ꯀꯥꯞꯁꯤꯟꯕꯅ ꯀꯣꯜꯂꯤ ꯄꯥꯏꯊꯣꯔꯛꯂꯒ ꯑꯩꯉꯣꯟꯗ ꯊꯥꯕꯁꯤꯅꯤ ꯑꯩꯅ ꯆꯩꯅꯥꯁꯤ ꯈꯥꯡꯕꯗ ꯋꯥꯔꯤꯕ ꯀꯣꯟꯅ ꯑꯩꯁꯨ ꯆꯠꯂꯦ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗꯨꯗꯒꯤ ꯑꯁꯣꯝ ꯃꯇꯥꯏꯗ ꯂꯩꯕ ꯁꯝꯕꯜ ꯋꯥꯡꯕꯗꯒꯤ ꯑꯩꯅꯁꯨ ꯑꯃꯨꯛꯀ ꯊꯥꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯅꯅꯥꯏꯅ ꯁꯣꯟꯖꯔꯨꯕ ꯅꯅꯥꯏꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯤ ꯊꯨꯠ ꯂꯥꯎꯕ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯣꯖꯥꯅ ꯐꯥꯒꯤ ꯃꯥꯜꯂꯝꯒꯅꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯑꯣꯖꯥꯅ ꯈꯔ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯍꯜꯂꯛꯄꯁꯨ ꯌꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤꯅꯦ ꯑꯣꯖꯥ ꯅꯟꯗꯣꯅ ꯋꯥꯈꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯈꯟꯊꯔꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯩ ꯌꯦꯡꯒꯦ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯃꯤꯇꯝ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅꯁꯨ ꯐꯕ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯌꯥꯝꯅ ꯀꯟꯈ꯭ꯔꯕ ꯃꯤꯇꯝ ꯑꯅꯤꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯔꯦꯝꯕ ꯇꯥꯔꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤ ꯑꯣꯖꯥ ꯅꯅꯥꯏꯅ ꯉꯁꯥꯏ ꯃꯈꯩ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯃꯁꯤꯗꯒꯤ ꯅꯟꯗꯣꯅ ꯑꯩ ꯑꯃꯨꯛ ꯌꯦꯡꯒꯦ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯍꯩꯅ ꯀꯌꯥꯝ ꯀꯟꯅ ꯀꯟꯒꯅꯤ ꯑꯩꯒꯤ ꯀꯜꯂꯕ ꯃꯍꯩꯅ ꯑꯩ ꯑꯃꯨꯛ ꯀꯧꯔꯒ ꯌꯦꯡꯒꯦ ꯉꯥꯛꯇ ꯐꯝꯃꯨꯁꯦ ꯃꯁꯤꯗꯒꯤ ꯅꯟꯗꯣ ꯑꯁꯦ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗꯒꯤ ꯃꯤꯡꯁꯦꯜ ꯆꯥꯏꯁꯦꯟ ꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯄꯣꯠꯆꯩ ꯈꯔꯁꯨ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯐꯝꯊꯈ꯭ꯔꯦ ꯃꯃꯤꯠ ꯎꯁꯤꯟꯗꯨꯅ ꯐꯤ ꯑꯉꯧꯕ ꯑꯃ ꯊꯥꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯣꯜꯂꯗꯨꯅ ꯅꯟꯗꯣꯅ ꯈꯨꯔꯨꯝꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯃꯤꯇꯝ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯕ ꯍꯧꯔꯛꯏ ꯃꯥꯅ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯣꯝꯗꯅ ꯃꯤꯇꯝ ꯑꯅꯤ ꯑꯗꯨ ꯀꯝꯗꯧꯔꯤ ꯂꯦꯛꯊꯕꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯜꯂꯒ ꯊꯝꯂꯤꯕꯅꯤ ꯑꯁꯣꯝꯗ ꯅꯟꯗꯣꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯝ ꯑꯅꯤ ꯑꯁꯦ ꯄꯨꯜꯂꯒ ꯂꯩꯕꯗꯣ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯈꯔ ꯐꯥꯎꯔꯛꯏ ꯃꯤꯇꯝ ꯑꯃꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯋꯥꯈꯤꯕꯅ ꯃꯁꯥꯁꯦ ꯄꯩꯊꯦꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯅꯤ ꯃꯤꯇꯝ ꯑꯃꯗ ꯆꯩꯊꯦꯡꯅ ꯍꯥꯟꯅ ꯐꯥꯎꯔꯛꯄꯗꯒꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯅꯟꯗꯣꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯁꯤꯡꯕꯁꯤꯗ ꯃꯥꯒꯤ ꯃꯁꯥꯁꯦ ꯍꯦꯛ ꯆꯠꯀꯦ ꯇꯧꯏ ꯃꯤꯇꯝ ꯑꯃꯗꯨꯅ ꯆꯩꯅꯥꯀꯣꯟ ꯐꯥꯎꯕ ꯀꯔꯤꯒ ꯂꯦꯡꯍꯜꯂꯛꯀꯅꯨꯅꯦ ꯀꯥꯎꯔꯛꯀꯅꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃꯗꯨꯅ ꯑꯩꯅ ꯅꯠꯇꯦ ꯀꯩꯅꯣꯝꯃ ꯆꯤꯡꯂꯦꯅꯦ ꯍꯥꯏ ꯑꯃꯗꯨꯅ ꯏꯕꯥꯅꯤꯇ ꯂꯩꯕꯁꯤꯗ ꯅꯪ ꯅꯠꯇꯦ ꯀꯅꯥꯅ ꯇꯧꯅꯨꯀꯣ ꯅꯥꯏꯀꯣ ꯆꯤꯡꯒꯅꯨ ꯍꯥꯏꯕꯅꯦ
ꯑꯌꯣ ꯑꯅꯤ ꯑꯁꯦ ꯑꯃꯁꯨ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯜꯂꯒ ꯊꯜꯂꯝꯕꯅꯤ ꯑꯁꯣꯝꯗꯁꯨ ꯅꯟꯗꯣꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡ ꯑꯗꯨꯅ ꯁꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯅꯤ ꯑꯁꯦ ꯍꯦꯛꯇ ꯄꯪꯅꯝꯗ ꯅꯝꯅꯕꯅꯤ ꯄꯪꯑꯣꯟꯗ ꯑꯣꯟꯕꯅꯤ ꯄꯨꯜꯂꯒ ꯊꯝꯃꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯃꯤꯇꯝ ꯑꯅꯤ ꯑꯁꯦ ꯍꯦꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯟꯈꯠꯅꯔꯛꯏ ꯑꯃꯁꯨ ꯅꯪꯒ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯥꯎꯅꯩ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯕ ꯉꯝꯗꯦ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯃꯅ ꯃꯊꯛ ꯊꯥꯡꯒꯅꯤ ꯑꯃꯅ ꯑꯃꯨꯛ ꯊꯥꯡꯒꯅꯤ ꯃꯤꯇꯝ ꯑꯅꯤ ꯑꯁꯦ ꯍꯦꯛꯇ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯏ ꯑꯁꯣꯝꯗꯁꯨ ꯅꯟꯗꯣ ꯑꯁꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯅꯕ ꯍꯣꯠꯅꯕꯗ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯅꯤ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯟꯗꯣꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯑꯃꯔꯣꯝꯗꯁꯨ ꯀꯤꯔꯤ ꯅꯟꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯍꯨꯃꯥꯡꯇꯨꯃꯛ ꯀꯥꯡꯂꯒ ꯇꯣꯛꯈ꯭ꯔꯦ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ ꯅꯟꯗꯣꯁꯦ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯍꯪꯉꯤ ꯑꯣꯖꯥ ꯀꯝꯗꯧꯔꯦ ꯀꯔꯤ ꯇꯧꯔꯒꯦ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯑꯣ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯈꯤꯁꯅꯨ ꯃꯥ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯒꯦ ꯃꯥꯕꯨ ꯀꯗꯥꯏ ꯂꯩꯈꯤꯕꯅꯣꯅꯦ ꯃꯁꯤꯗꯒꯤ ꯅꯟꯗꯣꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯉꯣꯟꯗ ꯂꯦꯞꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯂꯥꯕꯨ ꯀꯧꯔꯛꯏ ꯁꯨꯃꯤꯂꯥ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯕꯅꯣꯅꯦ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯄꯥꯕꯨꯡꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯊꯣꯔꯛꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯕꯗꯤ ꯀꯩꯗꯧꯔꯒꯦ ꯂꯥꯎꯅꯦ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛꯅꯤ ꯐꯝꯊꯧ ꯂꯥꯎꯅꯦ ꯑꯩꯒꯤꯗꯤ ꯂꯨꯔꯕ ꯃꯇꯝꯗ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯃꯆꯥꯅꯨꯄꯤ ꯐꯝꯊꯔꯦ ꯌꯦꯡꯉꯨꯗꯣ ꯅꯪꯒꯤ ꯈꯨꯔꯥ ꯑꯁꯤꯒꯤ ꯃꯈꯣꯏ ꯈꯨꯜꯗ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯃꯍꯩ ꯁꯥꯊꯤꯅ ꯍꯩꯔꯕ ꯑꯅꯤꯈꯛ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯃꯥꯅ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯃꯤꯇꯝ ꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯍꯩ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯔꯦ ꯑꯩꯅꯁꯨ ꯐꯝꯊꯗꯨꯅ ꯃꯤꯇꯝ ꯑꯅꯤ ꯑꯗꯨ ꯀꯧꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯁꯥꯅ ꯑꯄꯥꯝꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗꯁꯨ ꯑꯍꯩꯕ ꯑꯐꯕ ꯑꯃꯥꯏꯕ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯌꯥꯝꯅ ꯀꯟꯅꯗꯤ ꯇꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯀꯥꯟꯅ ꯁꯥꯐꯣꯡꯂꯛꯂꯤꯕꯅꯣ ꯀꯔꯝꯕ ꯀꯥꯟꯅ ꯊꯣꯔꯛꯂꯤꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯅꯪꯅ ꯈꯔ ꯑꯃꯨꯛꯇꯤ ꯌꯦꯡꯉꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯑꯃꯨꯛꯇꯤ ꯌꯦꯡꯖꯒꯦ ꯃꯁꯤꯗꯒꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯐꯝꯊꯗꯨꯅ ꯃꯥꯅꯁꯨ ꯃꯥꯒꯤ ꯃꯍꯩ ꯁꯣꯟꯗꯨꯅ ꯀꯧꯅꯕ ꯍꯣꯠꯅꯩ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯍꯦꯛ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯅꯤꯗꯣ ꯑꯁ ꯌꯨꯔꯦꯍꯦ ꯀꯗꯥꯏꯗꯅꯣꯝ ꯊꯤꯜꯂꯦ ꯆꯤꯡꯂꯤꯅꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯍꯦꯛꯇ ꯍꯥꯏꯅꯔꯛꯏ ꯃꯁꯤꯁꯨ ꯑꯔꯦꯝꯕ ꯇꯥꯔꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯍꯩꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯆꯤꯡꯕ ꯉꯝꯗ꯭ꯔꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯇꯣꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯄꯥꯡꯊꯣꯔꯛꯏ ꯄꯥꯕꯨꯡ ꯉꯝꯗ꯭ꯔꯦ ꯅꯆꯥꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯁꯤꯗꯒꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯁꯦ ꯃꯊꯥ ꯁꯥꯔꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯌꯦꯡꯂꯔꯦ ꯅꯟꯗꯣꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤꯁꯨ ꯀꯜꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯍꯩ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡꯅ ꯐꯥꯖꯤꯜꯂꯒ ꯊꯜꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯕꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯔꯦꯗꯅ ꯃꯈꯣꯏꯅ ꯉꯝꯒꯦ ꯍꯥꯏꯗꯨꯅ ꯉꯝꯕꯗ ꯀꯌꯥꯝ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯊꯤꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯁꯤ ꯈꯪꯍꯟꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯀꯅꯥ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯆꯥ ꯄꯣꯛꯇꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯃꯈꯣꯏꯅ ꯌꯣꯛꯄꯅꯤ ꯈꯨꯜꯂꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯈꯛ ꯃꯈꯣꯏꯅ ꯌꯣꯠꯂꯒ ꯂꯩꯕꯅꯤꯅꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯟꯗꯣ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯂꯥ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯅꯩ ꯀꯔꯤꯒꯤꯗꯃꯛ ꯌꯦꯡꯅꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯣꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯂꯥ ꯑꯁꯤ ꯃꯥꯅ ꯄꯣꯛꯆꯕ ꯅꯠꯇꯦ ꯌꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅ ꯈꯪꯖꯗꯕꯗꯒꯤ ꯏꯆꯝ ꯆꯝꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯐꯔꯦ ꯅꯍꯥꯛ ꯅꯌꯨꯝꯗ ꯍꯜꯂꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯋꯥ ꯇꯥꯟꯅꯔꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯛ ꯑꯃ ꯊꯥꯔꯛꯀꯅꯤ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯁꯤꯗ ꯉꯝꯗ꯭ꯔꯒꯅ ꯃꯇꯨꯡ ꯇꯥꯔꯛꯄꯒꯤ ꯊꯕꯛꯁꯤꯡ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯅꯍꯥꯛ ꯌꯧꯔꯣ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯋꯥ ꯈꯔ ꯇꯥꯟꯅꯒꯗꯕ ꯂꯩ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯈꯨꯔꯨꯝꯖꯔꯝꯂꯒ ꯈꯔ ꯊꯨꯅ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯆꯠꯈꯤꯔꯝꯃꯤ
ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯂꯥꯒ ꯅꯟꯗꯣꯒ ꯋꯥꯁꯤ ꯌꯥꯝꯅ ꯈꯟꯅꯩ꯫ ꯏꯕꯦꯝꯃ ꯀꯝꯗꯧꯁꯤꯒꯦ? ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕꯗꯤ ꯑꯣꯏꯔꯒꯅꯤ ꯈꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯃꯤꯇꯝ ꯑꯅꯤꯗꯣ ꯃꯗꯨꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕ ꯐꯥꯎꯕꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯁꯤꯅꯗꯤ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯏꯁ ꯀꯔꯝꯕ ꯑꯃꯥꯏꯃꯛꯇꯗꯤ ꯑꯣꯏꯔꯤꯒꯕ ꯑꯁꯨꯛ ꯀꯟꯅ ꯃꯍꯩ ꯑꯁꯦ ꯃꯥꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯁꯦ? ꯂꯝ ꯈꯨꯅꯨꯗꯤ ꯀꯗꯥꯏꯗ ꯂꯩ? ꯂꯝ ꯈꯨꯅꯨ ꯀꯗꯥꯏꯗ ꯂꯩ? ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯂꯝ ꯈꯨꯅꯨꯗꯣ ꯀꯧꯔꯝꯃꯤ꯫ ꯂꯝ ꯈꯨꯅꯨ ꯑꯁꯦ ꯑꯁꯣꯝꯗ ꯄꯥꯏꯔꯨꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯀꯧꯕꯗꯒꯤ ꯂꯝ ꯈꯨꯅꯨ ꯑꯁꯦ ꯂꯥꯛꯂꯔꯦ꯫ ꯂꯝ ꯈꯨꯅꯨ ꯑꯁꯤ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯝ ꯈꯨꯅꯨꯒ ꯃꯈꯣꯏꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯃꯤ꯫ ꯂꯝ ꯈꯨꯅꯨ ꯑꯁꯤꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯤꯔꯔꯦ꯫ ꯂꯝ ꯈꯨꯅꯨ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯤꯇꯝ ꯑꯅꯤꯗꯨꯕꯨ ꯂꯥꯛꯅꯔꯒ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯛꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯃꯥꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯂꯩꯐꯝ ꯃꯈꯣꯏꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯃꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯦꯡꯕ ꯅꯠꯇꯦ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯤꯇꯝ ꯑꯗꯨꯕꯨ ꯀꯧꯕ ꯃꯇꯝꯗ ꯂꯥꯛꯈꯤꯗꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕꯅꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕꯁꯤꯒꯤ ꯃꯌꯨꯝꯃꯛꯇꯗ ꯑꯃꯥꯏꯕ ꯅꯟꯗꯣꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯕ ꯁꯥꯔꯣꯏ ꯑꯃ ꯊꯥꯔꯛꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯇꯦ꯫ ꯅꯟꯗꯣꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯥꯅ ꯉꯥꯏꯔꯒ ꯂꯩꯕꯅꯤ꯫ ꯃꯁꯤ ꯍꯦꯛ ꯐꯪꯕꯗꯒꯤ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯑꯔꯥꯞꯄꯔꯣꯝꯗ ꯃꯥꯅ ꯀꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯛꯊꯕꯤꯅ ꯑꯃꯨꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯂꯣꯏꯖꯔꯤꯕ ꯁꯟ ꯑꯅꯤꯈꯛ ꯂꯩ ꯂꯧꯕꯨꯛ ꯑꯃ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯁꯟ ꯑꯅꯤ ꯑꯗꯣ ꯁꯥꯟꯅꯕꯣꯏ ꯀꯔꯤꯌꯣꯏ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯇꯥꯟꯕ ꯍꯣꯏꯗꯣꯛꯄ ꯆꯠꯈꯤꯕꯅꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯂꯥꯞꯇꯛꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯨꯝꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤ ꯑꯃꯥꯏꯕꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯇꯥꯔꯤꯕ ꯋꯥꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯁꯟꯁꯤꯡ ꯑꯗꯣ ꯃꯥꯅ ꯍꯣꯏꯅꯦꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯁ꯭ꯋꯥꯏꯗꯗꯤ ꯁꯟꯁꯤꯡ ꯑꯗꯣ ꯂꯩꯕꯁꯨ ꯎꯗꯦ꯫ ꯀꯌꯥꯝ ꯂꯥꯞꯅ ꯍꯣꯏꯈꯤꯕꯅꯣꯅꯦ, ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯑꯃꯥꯏꯕꯗꯨꯅ ꯇꯥꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯃ ꯂꯧꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯟ ꯍꯣꯏꯕ ꯆꯠꯈꯤꯕ? ꯑꯗꯨꯗꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯗ ꯍꯥꯟꯅ ꯇꯧꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯗ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯇꯥꯟꯖꯥ ꯆꯞ ꯆꯥꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯅꯩꯕ ꯍꯧꯔꯒꯦ꯫ ꯅꯩꯕ ꯍꯧꯔꯒꯦ, ꯅꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯑꯃꯥꯏꯕꯁꯤꯅ ꯁꯣꯟꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ? ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫